Census Touba ayet papirak pasing cherak pigani haina lengakna akiba piraklabasu Census Touba Lakliba official Pumnamak Meeyamna Boycott Tougani haina campaign for just and fair delimitation gi Finance Secretary Sunil Karam na phongdorakli state asida Census Toudringai mangoinana NRC hana pangthoknanaba hotnabada Meeyamna lawgadaba thodang singi matangda ngarang mutum phibau mayai leikai laibungda pangthokhiba Meeyamgi mifamda wafam masi mahakna phongdokhibani JFT amadi mutum phibau mahila mandal awang amadi Halai kaina sillaga pangthokhiba mifam aduda Sunil Karam na makhatana hai Manipur lengakna ngammi matagum namfuda census tawraklabasu Meeyamna boycott tawgani maramdi aikhoigi tungda lakadaba mirol singi ing tapalamdam ama oinanaba hotnabada ngasigi mirol oiriba aikhoina hotnafam thoi chahi kayagi mamangdagi lamdam asida changlakhiba mitop miyancha singna khudum channanaba leptana hodnarakli yelho furup sing nungsi chanana hingminnaba pamba sigi mayokta Mitopna Yelho Furup Singda Landarak Pada India Lengak Amadi Central Force na Yengduna Lady Asigumba Tanja Asi Yoksilaklaba Fauba Lamdam Asidagi Mitop Khandoktana Mikok Thiba Haibasi Yelho Furup Mutat Nanabagi Achoba Machak Ama Oirakani Loinana Census Tauba Matamda Ayet Apan Pirak Pasing Paduna Chairak Pigani Haina Lengak na Phongdorakliba Wafum Asi Angak Pafawi Meeyamna Pamdaba Thabak Chatharaklabadi Boycott Tauba Haibasi Masana Taba Wafum ni Haina Sunil Karam na phongdorakhi unnecessary the threat ama tawkaragadi Manipur Meeyamna kaya yaman ngambage haibase aikoi Meeyam ju mati uthorakani maramdi kaina harkana makoina sugumagi phibam se lakpada Manipur government su tarakta taragadi census se isa itanda kanamta su ayet yaudana boycott tawjare census saruk yajaroi haibada karamba officer la aga karamba police la aga Nangna census officer la akanda pida thadri di karinona kanana phala kudurige ai yawjaro haibani chigi thakse chi goji bukti changjal oi haingai leiti ba aroi ko pai oina koi masila khane ba Amaromda Mifamadu the Sarukyakiba JFT gi convener Jitendra Ningombana Hai Yelho Misingi Yaifanaba Leibak na Lokfam Thokpa Thaudang Laurak Trabadi CSO Singna Lengaki Mathakta pressure piba haibasi Hauna Sani CSO Singna Lauriba Thaudang Manipur gi Yaifanabani Hauzik Manipur gi Oiriba Fibam Asi emotion the Chatpa Yaraktaba reality the Yumfam Oiraga Tabak Pang Thokpa Mathau Tare Maramaduna Lamda Masik Kananaba Hotnabada Aikoi Pumnamak na Kari Thaudang Lawgadagi Haibadu Punna Khana Nainabagi Tangai Fadabalay Mikok Tibagi Tabak Asi Afaba Khongthang Ama Oirabasu Manipur Meeyamna Karigi Yaningdribano Haibasi Lengak na Khangfam Thoi Yelho Misingi Chakthung Mullaga Hingani Khanna Changsalakhiba Mitop Sing Khandoktana Karamna Niyom Chumna Mikok Thiba Ngamgadawribano Haibasi Jitendra Ningombana Mari Leinaba Singda Hanglakli Kana gusingna CSO sina wano khona jaba thabo yung thado ga nupi angang thado khona jaba si kachina to boma da eta warori ni haidina nu atri haidina arla na sando ka ito buse chigi matam na su ai da ba hin mayam sio adu mayam ang tawrubni haidina adu chin chong de bani adu bu aina haijaga de buse aikoi lawmi ne basi aikoi punna tawmi na si myang gi ai ko do lenga da thamji lenga da tawbi to ba adu gi makha step ni haidara Ekoibu wahyan gaduriba ekoibu warep gaduriba ekoigi da mugda represent tawriba ma sinse makoi apaba khanba madi matok tare